Hi guys ko yam sathina ko sathina maru oiba aduga tangai phadna mase khangjin daba yadaba point ahum gakdang ko ngasi myam da share tawjege haiba point je atai kai sunate khoi gi khoi mi bi yar ba kidney ko filter gi kwai ga chau ba thodang am tor ba kidney haiba kidney ji gi matang da ne ko khoi na dum day to day life ta adum kidney je sok pa ya ba kidney je solak ka daba thabak sing myam taweba haibadi khoina dum frequently haibajing ji thawoi dabadagi natraga khoina thausa dabadagi ko dum kidney ji sokadaba macha kidney ji solak piya ba lambi myam khoina taweba hariba tawriba thawong jing duna maram oiraga khoi kidney ji solak padagi khoida ulakpa symptoms sing khoi kidney ji sokpa hore haibagi magi initial warning ko in khaji je khoida ulakpa symptoms sing aduga hariba symptoms sing ji lakpa matamda hospital sing tsalaga yengba nataba khoi yumda khoina dum day to day life ta hariba thawong jing ji tawba matamda asai khoina frequently toriba thabak sing do adudagi ju aduga symptoms sing du gi ju animak sidagi khoina ngak thokpa ngamgadaba magi thawong khrai ngasi myamda share tawjage bako maramuduna hariba video se adomna Kaugiba natraga yenga skip tawgiba matamda adom soiduna mangje boygani aduna firstly video se save tawsan view natraga na video sibu share tawduna adongi mobile da adongi whatsapp ta adongi facebook ta adongi youtube ta haiba knowledge sing asibu share tawduna leke matamda anytime adom yeng biraga share tawjiba point sing asi ningsing biba matamda adom soina kidney bu fahanna thamba mambada mating pangani yaibse gi thajabane first point akoina frequently tawba haibidi yamna toina akoina tawba aduna maram oraga kidney je hogi problem am ohela kuna mating pangba hogi point kharak tangai myam da share tawjage kwaidagi maru oiba point oiji atai na teba akoina urinal pass tawba haibidi akoina mapan je thoninga ba number 1 je tawninga ba number 1 ji tawninga akoina situation na yadaba na ni khangde natraga na akoina number 1 tawninga gi pressure ji yamna oidri haibina ni khangde ko akoina फाजलगा थंबो होल तौरगा थंबो कोइदा हक्सांग दा पीडी पीराबा एवान तौनिंग बि अखोइ फावरे तौबदबो कोइना मदु तौथोक्तबा मतम जाना टाइमिंग जाना अखोइ नंबर 1 जी तौथोक्बिदबा मसिना मरम ओरगा अखोइ किडनी दा सोलपगि मचा अचौबम ओयेबा अदुगा अनि सुबदा अखोइना इसिंग थकपगि सांगसे अदुकि मतिक वालेबा मेनली अखोइना अखोइगि विंटर्स की मतम से को मसिदे अखोइ हक्सांग जे इंगबना मरम ओरगा हक्सांग जे इसिंग थकनिंबगि सांग जे वाटपा अदु अखोइना नॉर्मली थकदबा सांग हाइबदि लाइक 3 to 4 liters पोगि इसिंग जे अखोइना थकपिदबा मसिना मरम ओरगा अखोइगि हक्सांग दा किडनी ना तौगदबा मागी फिल्ट्रेशन की प्रोसेस सिदा अचौबा अखाइबा मा पोरकपा आइदि मयक सेंगना फिल्टर तौबा ngamaktaba sina ju khoi kidney je sonabagi macha ma oyeba ko akoina thumgumba thum moiba saruk se thum yawa saruk se yamna sabiba thum yawa saruk se tum normally akoi tum haibu me la ju natraga na enjang bu chara ju kainom bo ka thonga ju thum je khari yamaga na khoi da hauja boiningba khoi de mahaw ma thokodong toba masina ju achauba we samoi duni ko kidney je khoi ki sogalakbagi magi lambi je aduga macha macha oiba khoi ki common infection jing lai macha macha je khoina neglect tobiba like khoina number 1 gumba taw matamda khoida khoigi infection haure haibagi khoida dum warning di piraba tawda khoina thawoi bidaba hairiba jingjina ju kidney da khoigi problem ora lambi mai do dum oiduneba karigumba hairiba thong jingja khoina frequently torok matamda khoi kidney je damage orak paje dum compulsory orak tuineba adu sigi orak paji matamda khoida initial oina warning haibidi symptoms oina khoida kari kari ulak pagi haibiduneba mayam yamaru oina mayam khangjen bidoije hairiba thawong jing je khoina toina tawba matamda khoida kidney da sork pada ulakadaba symptoms jing je mo khangjan biro madudi firstly khoigi kidney sokle khajik sokpa khotpa hore haiba matamida akoina dum khangadu ji urine ji ma an observe tawbiyo urine je khoina mapan thoklai be urine ji da kaigomba khoigi machu ji da changes lakpa adagi urine ji da khoigi blood ki magi saruk se present oira ba haiba jing ji ma dum kidney da khaga problem oire haiba gi symptoms ama laktoini aduga khoidi yamna toina khoigi sokthagan ba khoigi hakchang ji da energy ji phanga jung haletna sokthaba milaina ko adum na singba ji tawra ba ko adum ju dum khangjen biro ma si ju kidney problem oiba dugi manungda mo oiduni aduga hogi hakchang da tumningba phawgi chang je hanthalakpa si jo dum kidney khaga problem lepagi kari jing oiduni ko hogi symptoms sing aduga hogi sor honbada di sor sang honba ngamaktaba yamna shortness oirakpa haibadi aduga yamna sor je yamna thuna honingbagi stage yorokpa aduga hogi wakhan je blank dongna ko khanba ngambagi chang je hanthalakpa thaba ama taw matamda concentrate taw ngamaktaba haiba jingji lakpiba taragadi adum khangbiro kidney gi khaga problem leide haibagi adum magi symptoms jing dugi manungda ama oiduni ko aduga last point hoigi hariba akoina thawong jingji tawbadagi kidney damage oire adugi matamji symptoms sibo ulle adu akoina hidide kari tawgani haibadune yamna maru oriji kidney ji soena khangpa matamji akoina tawduje
इसिंग थक्पगी चांगजे हाना अखोइना लेरमिबा इसिंग थक्पगी चांगदुदगी डबल की चांगजे हेंगतपिरो हाइबदि फॉर एग्जांपल हाना लीटर अनि थामे हाइब तारगदि अखोइना लीटर मरी जे अप्रोक्सीमेटली अदुम थक्पिना होनाबिरो लीटर मरी जे थक्पिना कइनो हाइबदन अखोइना सागी सोइबा इन्फेक्शन ओइदिबा मनुंगदा प्रॉब्लम ओइदिबा पोतो अदु चामदा अदुम खरदि अदुम माना थकलोंना अदुम फानबा ngамane इसिंग थक्पजिना को फर्स्ट मागी ख्वाइदगी किडनी की फर्स्ट ट्रीटमेंट जे इसिंग थक्पिबा को अदुगा सेकेंड दा अखोइदा अखोइना ngasai Oji isingje akhuna double hengalak matamda hadi urinal pass tonumbugi changje increase torokaniba haiba matamduma khudakta dum ma out tobiba aduga khwaidagi maroiba point amana kidney je problem oire haiba matamda akhuna khangadaba amna leiriba painkiller khudimak si khitang avoid tobiba haibadi chade yadaba tangai fadaba painkiller do madu gas ki tablet amaga loinana sabi matamda khitang da khoida sowan badagi fani adu tawdabu haiba matamjida painkiller jingje anamna avoid tobiro haidi any painkiller jing jem haiba matam je sabiranu aduga thum yamna yaw basaruk sing ji sabidaba aduga sanga sabagi chang je handabiba aduga hogi macha macha common infection jing da lak matam da khoida hogi khudak ta dum khoina doctor da tana biraga madu jing du yeng thokpiba hairiba thong jing je khoina sungchoi choina follow torga tobiba matam da khoida kidney da problem oi khraba natraga oira kador bejing du dagi khoi sungchoi choina ngak thokpa ngam gadori neba maram aduna asi share tojariba knowledge sing asi mipum khudi mukta share tomina khangmina si ngasih ko jadi matang sida thank you